ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯌꯥꯝꯁꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯆꯧꯃꯤꯟꯒ ꯄ꯭ꯂꯁ ꯑꯦꯛ ꯕꯣꯏꯜꯒ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯔꯤꯐ꯭ꯂꯦꯛꯁꯟꯗꯤ ꯈꯔ ꯐꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯁꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯃꯦꯔꯤꯟꯗꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯣꯝꯃꯦꯠ ꯆꯧꯃꯤꯟꯅꯤꯀꯣ ꯃꯌꯥꯝ ꯋꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯅ ꯍꯧꯕ ꯀꯩꯅꯣꯅꯦ ꯆꯧꯃꯤꯟꯅꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯕ ꯇꯥꯔꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯦꯃꯦꯔꯥꯁꯤ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯀꯔꯤꯝ ꯎꯕ ꯐꯪꯗꯦꯕ
Nama bilang apa? Apa nang? Jadi ma'am ay chawal jare. Jadi ma'am nungai brigadi like, share, comment, subscribe tawbiramo. Bye bye. Matang ni video damo po na si ma'am.